ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯆꯟꯗ꯭ꯔꯙ꯭ꯋꯖ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯛꯂꯒ ꯑꯋꯥꯕ ꯄꯥꯎ ꯑꯃ ꯇꯝꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏꯅ ꯈꯨꯏꯔꯝꯖꯔꯤ꯫ ꯅꯅꯥꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯏꯅꯤꯡꯊꯧꯗ ꯑꯋꯥꯕ ꯄꯥꯎ ꯑꯃ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯇꯥꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯦꯝꯃꯗꯣ ꯑꯉꯥꯡ ꯑꯃ ꯎꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯎꯆꯦꯛ ꯑꯣꯏꯅ ꯑꯣꯏꯔꯛꯑꯦ꯫ "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ? ꯅꯪ ꯉꯁꯤ ꯅꯊꯋꯥꯏꯗꯨ ꯃꯥꯡꯅꯤꯡꯕ꯭ꯔꯥ? ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯤ ꯀꯔꯤ ꯄꯥꯎꯅꯣ? ꯑꯩꯒꯤ ꯏꯆꯥꯕꯨ ꯎꯆꯦꯛ ꯑꯣꯏꯅ ꯄꯣꯛꯏ ꯍꯥꯏꯕ? ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯦ ꯑꯂꯥꯟꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯅꯉꯛ ꯁꯝꯗꯣ ꯂꯩꯕꯥꯛꯇ ꯇꯥꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯔꯥꯖꯥ ꯑꯗꯨ ꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ? ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯗꯅ ꯎꯆꯦꯛ ꯑꯣꯏꯅ ꯄꯣꯛꯂꯤꯕ? ꯀꯔꯝꯕ ꯑꯩꯒꯤ ꯏꯔꯥꯟꯒꯤ ꯗꯟꯗꯤꯅꯣꯅꯦ ꯑꯩꯅ ꯐꯪꯂꯤꯕꯁꯤꯕꯨ? ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯑꯌꯥꯡꯕ ꯃꯇꯝꯗ ꯎꯆꯦꯛ ꯑꯁꯦ ꯖꯪꯒꯜꯗ ꯍꯨꯟꯗꯣꯛꯎꯆꯣ꯫ ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯗꯨꯒꯅꯦ ꯔꯥꯅꯤꯁꯤꯁꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯣ"꯫ "ꯀꯔꯤꯅꯣꯅꯦ ꯔꯥꯖꯥ ꯁꯥꯍꯕꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ? ꯏꯆꯥ ꯑꯁꯤ ꯎꯆꯦꯛ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ, ꯔꯥꯖꯥ ꯁꯥꯍꯦꯕꯀꯤ ꯏꯅꯤ꯫ ꯔꯥꯖꯥ ꯁꯥꯍꯦꯕꯅ ꯃꯍꯥꯛꯄꯨ ꯖꯪꯒꯜꯗ ꯍꯨꯟꯗꯣꯛꯄꯤꯈꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ? ꯑꯩꯗꯤ ꯏꯆꯥꯁꯤꯅ ꯎꯆꯦꯛ ꯑꯣꯏꯔꯕꯁꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯗꯕꯅꯤ꯫ ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯔꯥꯅꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯈꯣ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯁꯤꯅ ꯑꯊꯥꯞꯄ ꯖꯪꯒꯜꯗ ꯆꯠꯂꯒ ꯍꯨꯟꯗꯣꯛꯑꯝꯃꯨ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯂꯕꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯇꯥꯔꯦ, ꯑꯩꯕꯨ ꯃꯤꯅ ꯉꯥꯡꯅꯈꯤꯕ ꯇꯥꯔꯦ"꯫ ꯑꯁꯨꯝꯅ ꯔꯥꯖꯥꯒꯤ ꯌꯥꯊꯪꯗꯒꯤ ꯔꯥꯅꯤ ꯑꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯈꯤ꯫ ꯔꯥꯅꯤ ꯑꯗꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯖꯗꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯞꯇꯨꯅ ꯃꯆꯥ ꯑꯗꯨꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯊꯝꯂꯒ ꯔꯥꯅꯤ ꯑꯗꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯣꯡꯂꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯎꯆꯦꯛ ꯑꯗꯨ ꯔꯥꯖꯥꯒꯤ ꯌꯥꯊꯪꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛ ꯀꯧꯕ ꯂꯧꯃꯤ ꯑꯃꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯄꯗ ꯎꯆꯦꯛ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ? ꯎꯆꯦꯛꯅꯤꯅꯦ? ꯁꯤꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯇꯧꯁꯦ! ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯂꯒꯦ, ꯍꯤꯡꯅꯕ ꯂꯥꯌꯦꯡꯕꯤꯔꯨꯒꯦ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯄꯛꯅ ꯎꯆꯦꯛ ꯑꯗꯨ ꯄꯝꯈꯠꯂꯒ ꯃꯊꯥꯅꯨꯡꯗ ꯀꯣꯜꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯅ ꯖꯪꯒꯜꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯂꯕꯒꯤ ꯇꯨꯡꯗ ꯎꯆꯦꯛ ꯑꯗꯨ ꯗꯤꯄꯛꯀꯤ ꯌꯨꯝ ꯌꯧꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ ꯗꯤꯄꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ "ꯍꯩ, ꯇꯥꯔꯤꯕ꯭ꯔꯥ? ꯂꯥꯛꯎꯅꯦ, ꯃꯄꯥꯟꯗ ꯀꯔꯤꯅꯣ ꯑꯃ ꯌꯦꯡꯉꯣ ꯂꯥꯛꯎꯅꯦ"꯫ "ꯀꯗꯥꯏꯗꯒꯤ ꯎꯆꯦꯛꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯎꯆꯦꯛ ꯑꯃꯃꯨꯛ ꯐꯥꯔꯒ ꯄꯨꯔꯛꯏꯅꯣ? ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯗꯣꯛꯈꯣ ꯖꯪꯒꯜꯗꯔ ꯀꯩꯅꯣ"꯫ ꯗꯤꯄꯛꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯩꯅꯗꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯎꯆꯦꯛ ꯑꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ? ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯖꯪꯒꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯩꯗꯤ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯗꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯍꯩ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯌꯥꯎꯗꯕꯅꯤꯅꯅꯦ ꯑꯩꯅ ꯎꯆꯦꯛ ꯑꯁꯦ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕꯅꯤ"꯫ "ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯎꯆꯦꯛꯁꯤꯕꯨ ꯍꯦꯛꯇ ꯏꯆꯥ ꯁꯛꯅ ꯌꯣꯛꯄ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯍꯩꯅꯗꯦꯀꯣ, ꯑꯩꯗꯤ ꯍꯟꯅꯀ ꯌꯦꯡꯉꯣꯏꯗꯧꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯣꯟꯈꯤ꯫ ꯗꯤꯄꯛꯀꯤ ꯅꯨꯄꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ "ꯀꯔꯤꯅꯣꯅꯦ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯕꯨ? ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯁꯅꯥꯔꯅꯦ? ꯎꯆꯦꯛꯁꯤ ꯁꯅꯥ ꯑꯣꯜꯂꯝꯃꯤꯅꯦ꯫ ꯃꯁꯤꯗꯤ ꯂꯥꯏꯑꯣꯏꯕ ꯎꯆꯦꯛꯅꯤꯅꯦ꯫ ꯑꯃꯨꯛ ꯁꯅꯥ ꯑꯣꯏ, ꯑꯃꯨꯛ ꯎꯆꯦꯛ ꯑꯣꯏ꯫ ꯑꯁ, ꯃꯁꯤꯗꯤ ꯃꯣꯏ ꯇꯥꯃꯣ ꯍꯧꯗꯣꯛꯎꯈꯤꯒꯦ꯫ ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯅꯦ, ꯃꯄꯥꯟꯗ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯎꯅꯦ, ꯎꯆꯦꯛꯁꯦ ꯁꯅꯥ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ"꯫ ꯗꯤꯄꯛꯇꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯁꯅꯥ ꯑꯣꯜꯂꯤ ꯍꯥꯏꯕꯨ? ꯀꯔꯤ ꯄꯣꯠꯅꯣ ꯁꯅꯥ ꯑꯣꯜꯂꯤ ꯍꯥꯏꯔꯤꯗꯨꯕꯨ? ꯀꯔꯤꯅꯣ ꯅꯨꯡꯊꯥꯡꯁꯤꯗ? ꯎꯆꯦꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯅꯥ ꯑꯣꯜꯂꯝꯂꯤꯕꯅꯣ? ꯁꯅꯥ ꯑꯣꯏꯒꯦꯔꯥ, ꯂꯨꯄꯥ ꯑꯣꯏꯒꯦꯔꯥ, ꯊꯋꯥꯏ ꯄꯥꯟꯕ ꯑꯣꯏꯒꯦꯔꯥ, ꯑꯩꯒꯤꯗꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ ꯍꯥꯏꯅ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯃꯥ, ꯅꯪ ꯎꯆꯦꯛ ꯑꯁꯤꯗ ꯌꯦꯡꯁꯜꯂꯨꯀꯣ, ꯃꯍꯥꯛ ꯃꯥꯡꯈꯤꯒꯅꯤ, ꯃꯤꯅ ꯍꯨꯔꯥꯟ
ꯅꯣꯡꯉꯥꯜꯂꯛꯄꯗ ꯗꯤꯄꯛꯀꯤ ꯅꯨꯄꯤꯅ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤ ꯑꯃꯨꯛ ꯊꯋꯥꯏ ꯄꯥꯟꯕ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯑꯣꯜꯂꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯔꯤ꯫ ꯃꯁꯤ ꯌꯣꯜꯂꯒ ꯑꯩ ꯂꯟ ꯊꯨꯝ ꯂꯦꯞꯍꯧꯗꯕ ꯌꯥꯗꯦ꯫ ꯂꯥꯏꯔꯔꯕ ꯑꯁꯤ ꯀꯣꯛꯇꯕ ꯌꯥꯗꯦ꯫ ꯀꯥꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯟ ꯑꯗꯨꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯁꯦꯠꯖꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯠꯖꯤ, ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯁꯦꯠꯖꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯦ ꯁꯦꯠꯖꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯌꯦꯡꯕꯤꯔꯨꯔꯨ ꯂꯥꯎ꯫ ꯃꯗꯨꯒꯤ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯑꯩꯅ ꯂꯧꯒꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯎ ꯍꯥꯏꯕꯕꯨ? ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩꯗ ꯅꯈꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯁꯥ꯫ ꯀꯔꯤ ꯄꯣꯠꯁꯛꯄꯨ ꯑꯣꯏꯔꯤꯕ? ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯈꯪꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯔꯝꯗ? ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯀꯔꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛꯎ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯀꯔꯝꯕ ꯄꯣꯠꯁꯛ ꯑꯣꯏꯔꯤꯕ? ꯁꯦꯠꯖꯤꯅ ꯂꯥꯛꯑꯒꯇ ꯈꯪꯒꯗꯕꯅꯤ ꯃꯗꯨꯗꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯦꯠꯖꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯁꯦꯠꯖꯤꯅ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯄꯣꯠꯁꯛꯅꯤ ꯑꯩꯒꯤꯗ ꯂꯩꯔꯤꯕꯁꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯁꯦꯠꯖꯤ꯫ ꯑꯁꯨꯝꯅ ꯁꯦꯠꯖꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯗꯤꯄꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯁꯦꯡꯕꯃꯛ ꯁꯅꯥꯔꯅꯦ ꯃꯁꯤꯕꯨ? ꯅꯪꯒꯤ ꯅꯅꯥꯛꯇꯅ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯂꯥꯛꯂꯤꯕ? ꯑꯁꯦꯡꯕꯃꯛ ꯁꯅꯥ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯜꯅ ꯀꯔꯤ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯗꯤꯄꯛꯀꯤ ꯅꯨꯄꯤꯅ ꯈꯨꯃꯈꯤ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯟ ꯊꯨꯝ ꯃꯊꯧ ꯇꯥꯏ꯫ ꯁꯅꯥ ꯑꯁꯤ ꯊꯝꯂꯒ ꯑꯩꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯁꯥꯍꯦꯕꯅ ꯈꯪꯅ ꯑꯩꯒꯤ ꯂꯥꯏꯔꯕꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯟ ꯊꯨꯝ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯠꯖꯤꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯗꯤꯄꯛꯀꯤ ꯅꯨꯄꯤꯗ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯥꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯠꯖꯤꯒꯤ ꯈꯨꯠꯇꯒꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯎꯆꯦꯛ ꯑꯣꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯁꯦꯠꯖꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯁꯦ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯃꯜ ꯇꯤꯛꯅꯕ ꯅꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯃꯜ ꯍꯨꯟꯅꯕꯒꯤꯗꯃꯛꯇ ꯅꯪ ꯉꯁꯤꯗꯒꯤ ꯅꯨꯡ ꯑꯣꯟꯕ ꯑꯣꯏꯔꯣ꯫ ꯑꯁꯨꯝꯅ ꯁꯦꯠꯖꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯅꯪꯍꯧꯗꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯎꯆꯦꯛ ꯑꯗꯨ ꯗꯤꯄꯛꯀꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯤꯄꯛꯀꯤ ꯅꯨꯄꯤꯅ ꯊꯣꯛꯂꯛꯄꯗ ꯎꯆꯦꯛ ꯑꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯁꯤꯒꯤ ꯎꯆꯦꯛꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯅꯤꯅꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯦꯠꯖꯤꯗ ꯌꯣꯟꯊꯣꯛꯈꯤꯕꯗꯨꯕꯨ꯫ ꯗꯤꯄꯛꯁꯨ ꯃꯇꯥꯡꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ? ꯀꯔꯤ ꯎꯔꯨꯔꯦ ꯑꯌꯨꯛꯁꯤꯗ? ꯏꯆꯥ ꯎꯆꯦꯛꯁꯤꯁꯨ ꯁꯥꯟꯅꯔꯤꯗꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯁꯅꯨ꯫ ꯃꯃꯥ, ꯅꯪꯅꯅꯦ ꯃꯍꯥꯛꯄꯨ ꯄꯥꯟꯅꯒꯗꯕꯅꯤ꯫ ꯁꯤ ꯍꯥꯏꯅꯔꯤꯉꯩ ꯁꯔꯛꯇꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯗꯤꯄꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯗꯤꯄꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯍꯧ ꯀꯔꯥꯝ ꯆꯥꯎꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯩꯕꯨ ꯁꯦꯠꯖꯤꯗ ꯌꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯅꯨꯡ ꯑꯣꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯁ꯭ꯔꯥꯞ ꯇꯧꯈꯤꯕꯗꯒꯤ ꯗꯤꯄꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯗꯛꯇ ꯅꯨꯡ ꯑꯣꯟꯈꯤ꯫ ꯗꯤꯄꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯡ ꯑꯣꯟꯈꯤꯕꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯨꯅ ꯂꯥꯎꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯛꯈꯤ꯫ ꯗꯤꯄꯛꯅ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯄꯤ ꯐꯅ ꯃꯤꯍꯧ ꯀꯔꯥꯝ ꯆꯥꯎꯔꯕꯁꯨ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯩ ꯃꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯜꯂꯨ꯫ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩ ꯄꯨꯝꯅꯃꯛ ꯇꯧꯒꯦ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯃꯤ ꯑꯣꯜꯍꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ, ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕꯤꯌꯨ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯜꯍꯜꯂꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯅꯪ ꯇꯧꯕ ꯇꯥꯏ꯫ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯔꯥꯅꯤ ꯑꯗꯨ ꯅꯤꯡꯊꯧꯅ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯈꯤꯕꯅꯤ꯫ ꯔꯥꯅꯤ ꯑꯗꯨ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅꯤ꯫ ꯅꯪꯅ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯐꯪꯅꯔꯒ ꯔꯥꯅꯤ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯗꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯔꯥꯅꯤ ꯑꯗꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯑꯣꯏꯔꯨꯔꯤꯕ? ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛ ꯅꯨꯡ ꯑꯣꯜꯂꯕꯅꯤꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯁꯤ ꯇꯧꯔꯒꯦ꯫ ꯑꯩ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯔꯥꯖꯥꯗꯨ ꯎꯅꯔꯨꯒꯦ ꯑꯗꯨꯒ ꯔꯥꯅꯤ ꯑꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯄꯛ ꯑꯗꯨ ꯔꯥꯖꯥ ꯎꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫
ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕꯤ ꯔꯥꯅꯤꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯎꯅꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡ ꯑꯣꯟꯅ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤ? ꯆꯠꯂꯨ, ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯝꯃꯝꯃꯨ꯫ ꯑꯁꯤꯒꯨꯝꯕ ꯑꯉꯥꯎꯕꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯅꯨ, ꯆꯠꯂꯨ, ꯄꯨꯊꯣꯛꯈꯣ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯍꯥꯛꯄꯨ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩ ꯍꯥꯠꯈꯤꯒꯅꯤ꯫ ꯆꯠꯂꯨ, ꯃꯥꯡ ꯊꯥꯎ, ꯔꯥꯅꯤ ꯐꯪꯅꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯗꯤꯄꯛꯄꯨ ꯎꯕꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯃꯗꯤ ꯔꯥꯅꯤꯒ ꯎꯅꯍꯟꯈꯤ꯫ ꯔꯥꯅꯤ ꯁꯥꯍꯤꯕꯥ, ꯅꯨꯄꯥ ꯑꯁꯤꯅ ꯔꯥꯅꯤꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯔꯥꯅꯤ ꯁꯥꯍꯤꯕꯥꯕꯨ ꯅꯔꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯔꯥꯅꯤ ꯁꯥꯍꯤꯕꯥꯅ ꯄꯣꯛꯆꯈꯤꯕ ꯏꯆꯥ ꯎꯆꯦꯛꯇꯨ ꯑꯩꯅ ꯅꯣꯡꯃ ꯖꯪꯒꯜꯗ ꯐꯪꯅꯗꯨꯅ ꯑꯩꯅ ꯂꯣꯏꯅꯔꯒ ꯌꯨꯝꯗ ꯄꯨꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡ ꯑꯣꯜꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯔꯥꯅꯤ ꯁꯥꯍꯤꯕꯥꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯔꯥꯅꯤ ꯁꯥꯍꯤꯕꯥ, ꯆꯥꯟꯕꯤꯗꯨꯅ ꯑꯩꯒ ꯆꯠꯅꯕ ꯇꯧꯁꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯔꯅꯦ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯂꯤ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ? ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯟꯇ꯭ꯔꯤꯒꯤ ꯃꯇꯦꯡꯗꯒꯤ ꯗꯤꯄꯛꯅ ꯔꯥꯅꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯁꯥꯍꯤꯕꯥꯅ ꯃꯆꯥꯅꯨꯄꯥ ꯎꯆꯦꯛ ꯑꯗꯨ ꯎꯕꯃꯛꯇꯗ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ, ꯑꯩꯒꯤ ꯊꯋꯥꯏ, ꯉꯁꯤ ꯌꯧꯕ ꯐꯥꯎꯕꯗ ꯏꯆꯥꯕꯨ ꯄꯣꯛꯄꯗꯒꯤ ꯑꯩꯅ ꯀꯣꯟꯕ ꯉꯝꯖꯈꯤꯗꯦ꯫ ꯂꯥꯎ, ꯏꯃꯥ ꯄꯥꯝꯒꯦ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯅꯄꯥꯕꯨꯡꯅ ꯅꯪꯕꯨ ꯖꯪꯒꯜꯗ ꯍꯨꯟꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯃꯥꯗꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯅꯪꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯗꯤꯄꯛꯀꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯜꯂꯦ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯃꯥ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯛꯂꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯅꯨꯡꯗꯒꯤ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯜꯍꯟꯕꯤꯔꯣ꯫ ꯃꯍꯥꯛꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯃꯨꯛꯅ ꯎꯆꯦꯛ ꯑꯗꯨꯅ ꯗꯤꯄꯛꯀꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯃꯤ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯑꯩꯅ ꯃꯤꯍꯧ ꯀꯔꯥꯝꯂꯨꯕꯅ ꯅꯪꯕꯨ ꯁꯦꯠꯖꯤꯗ ꯌꯣꯟꯊꯣꯛꯂꯨꯕꯅꯤ, ꯅꯪꯒꯤ ꯃꯃꯜ ꯇꯤꯛꯅꯔꯨꯕꯅꯤ꯫ ꯅꯪꯗꯤ ꯑꯆꯝꯕ ꯎꯆꯦꯛ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯒꯤ ꯃꯐꯝꯗꯒꯤ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯠꯇ: ꯔꯥꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯎꯆꯦꯛ ꯑꯃꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯨꯔꯤꯕꯅꯣ? ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ? ꯌꯥꯔꯒꯗꯤ ꯔꯥꯅꯤꯅ ꯑꯃꯨꯛꯇ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯤꯕꯤꯌꯨꯕ꯫ ꯃꯇꯧ ꯀꯔꯝꯅ ꯎꯆꯦꯛ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯒꯔꯚꯗ ꯆꯪꯂꯒ ꯄꯨꯟꯁꯤ ꯃꯤꯇꯝ ꯂꯤꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯖꯔꯛꯀꯦ꯫ ꯑꯩꯅ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯖꯈꯤꯗꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ, ꯀꯔꯤ ꯇꯧꯔꯒ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯎꯕ ꯐꯪꯖꯒꯗꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯑꯥꯁꯤꯔꯕꯥꯗꯇꯒꯤ ꯑꯩ ꯅꯥꯎ ꯄꯨꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯎꯆꯦꯛ ꯑꯣꯏꯅ ꯎꯅꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯔꯥꯅꯤꯅ ꯃꯨꯅꯤ ꯔꯤꯁꯤꯗ, ꯔꯤꯁꯤꯕꯔ, ꯑꯩ ꯏꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯉꯛꯄꯁꯤ ꯃꯇꯝ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯅꯅꯣ ꯈꯪꯗꯦ, ꯀꯔꯝꯕ ꯑꯩꯒꯤ ꯗꯣꯁ ꯂꯩꯕꯅꯅꯣ? ꯔꯥꯅꯤꯒꯤ ꯀꯔꯤꯒꯨꯝꯕ ꯗꯣꯁ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎ ꯍꯥꯏꯕ ꯂꯩꯇꯦ꯫ ꯔꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯄꯥꯝꯂꯒꯗꯤ ꯔꯥꯅꯤꯒꯤ ꯒꯔꯚꯗꯒꯤ ꯔꯥꯅꯤꯅ ꯑꯄꯥꯝꯕ ꯖꯤꯕ ꯑꯗꯨ ꯎꯅꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯎ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯔꯤꯁꯤ, ꯑꯩꯒꯤ ꯏꯆꯥꯗꯨ ꯖꯤꯕ ꯄꯥꯟꯕ ꯑꯃ ꯑꯣꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯩ ꯏꯆꯥ ꯐꯪꯅꯔꯕꯒꯤ ꯇꯨꯡꯗ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯖꯔꯛꯀꯦ꯫ ꯔꯤꯁꯤꯒꯤ ꯇꯄꯁ꯭ꯌꯥꯅ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯆꯥꯟꯕꯤꯌꯨ ꯑꯃꯨꯛꯇꯪ꯫
ꯑꯁꯨꯝꯅ ꯑꯩꯅ ꯎꯆꯦꯛ ꯑꯁꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯟꯕꯤꯈꯤ ꯑꯗꯨꯒ ꯏꯆꯥꯕꯨꯅ ꯖꯪꯒꯜꯗ ꯍꯨꯟꯗꯣꯛꯎꯆꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯉꯁꯤ ꯏꯆꯥꯁꯤ ꯑꯩꯅ ꯎꯅꯔꯕꯅꯤꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ ꯅꯪꯅ꯫ ꯐꯒꯅꯤ ꯔꯥꯅꯤ ꯁꯥꯍꯦꯕ, ꯑꯩꯈꯣꯏ ꯖꯪꯒꯜꯂꯣꯝꯗ ꯆꯪꯉꯁꯤ꯫ ꯁꯣꯏꯗꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨ ꯐꯪꯅꯕ ꯊꯤꯔꯨꯁꯤ꯫ ꯏꯆꯥ ꯎꯆꯦꯛ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ, ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯄꯛꯀ ꯔꯥꯅꯤꯒ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯖꯪꯒꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯒꯤ ꯑꯃꯗꯤ ꯃꯨꯅꯤ ꯔꯤꯁꯤꯕꯨ ꯊꯤꯕ ꯍꯧꯔꯒꯤ꯫ ꯈꯔ ꯆꯈꯠꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯨꯅꯤ ꯔꯤꯁꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯥꯅꯤꯅ ꯔꯤꯁꯤꯗ ꯍꯥꯏꯔꯝꯃꯤ, "ꯈꯨꯔꯨꯝꯖꯔꯤ ꯔꯤꯁꯤꯕꯔꯕꯨ, ꯏꯆꯥ ꯑꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯤꯕꯔꯥ? ꯔꯤꯁꯤꯒꯤ ꯕꯣꯔꯗꯒꯤ ꯄꯣꯛꯆꯈꯤꯕ ꯏꯆꯥ ꯑꯗꯨꯅꯤ꯫ ꯖꯤꯕ ꯄꯥꯟꯕ ꯑꯗꯨ ꯉꯁꯤꯗꯤ ꯎꯆꯦꯛ ꯑꯣꯏꯅ ꯑꯩꯅ ꯐꯪꯂꯦ꯫ ꯔꯤꯁꯤꯕꯨꯅ ꯑꯃꯨꯛꯇꯪ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯏꯆꯥ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯔꯥꯅꯤ, ꯃꯁꯤꯗꯤ ꯅꯪꯒꯤ ꯑꯀꯟꯕ ꯇꯄꯁ꯭ꯌꯥ ꯉꯥꯛꯇꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯣꯝ ꯚꯨꯔ ꯍꯥꯏꯗꯨꯅ ꯁꯣꯟꯖꯗꯨꯅ ꯃꯄꯨꯕꯨ ꯊꯃꯣꯏ ꯆꯦꯠꯅ ꯅꯤꯡꯖꯧ, ꯃꯗꯨꯗꯇ ꯅꯪꯒꯤ ꯅꯆꯥ ꯑꯁꯤ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯀꯗꯕꯅꯤ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯑꯀꯟꯕ ꯖꯥꯞ ꯇꯧꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯆꯥ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯏꯁꯣꯔꯅ ꯄꯦꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯎꯆꯦꯛ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯔꯨꯞꯇ ꯂꯥꯛꯈꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯎꯅꯕꯗ ꯀꯣꯟꯁꯟꯗꯨꯅ ꯀꯞꯆꯩ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯖꯩ꯫ ꯔꯤꯁꯤꯕꯔꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, "ꯔꯥꯅꯤ ꯁꯥꯍꯦꯕ, ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯥꯖꯥ ꯁꯥꯍꯦꯕꯇꯤ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯥ ꯁꯥꯍꯦꯕ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯌꯥꯗꯦ꯫ ꯆꯠꯁꯤ, ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯁꯤ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯤꯁꯤꯕꯔꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯔꯥꯖꯥ ꯁꯥꯍꯦꯕꯀꯤ ꯃꯐꯝꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯑꯃꯠꯇ ꯂꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯥ ꯁꯥꯍꯦꯕꯀꯤ ꯔꯥꯅꯤ ꯑꯁꯤ ꯑꯩꯅ ꯅꯣꯡꯃ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯖꯗꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯒꯔꯚꯕꯇꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯕꯔ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯨꯡꯗꯒꯤ ꯂꯥꯛꯄ ꯑꯉꯥꯡ ꯑꯗꯨꯗꯤ ꯎꯆꯦꯛ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯉꯁꯤ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯣꯏꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯥꯖꯥ ꯁꯥꯍꯦꯕꯅ ꯈꯪꯗꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯔꯥꯖꯥ ꯁꯥꯍꯦꯕꯅ ꯈꯪꯂꯕꯅꯤꯅ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯌꯨ"꯫ ꯔꯥꯖꯥ ꯁꯥꯍꯦꯕꯁꯨ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯔꯥꯖꯥ ꯁꯥꯍꯦꯕ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯗꯤꯄꯛꯁꯨ ꯅꯤꯡꯊꯧꯅ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯑꯆꯧꯕ ꯁꯪ ꯑꯃ ꯁꯥꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯒꯠꯆꯔꯤ꯫